Hello ma'am, good afternoon. Ngasidi ibudo marjing sing gitu na kakalak pag video macama dali aking blog yung matakaser kay ma'am. Ngitiyang time na rin. Let's go. Ngay ibudo marjing kabong gi. Dali jare. Kakasere ma'am. Isna ham lagi ko light hekiva. Kaya kami ore. Sige na kang si kari sem do ni di kan sem. Processor ri makak plastic kanu ka kai kan natharaga thuna motion bi jatta pakla kefera kana process tawre ubra kari sem do ni di hangde plastic kanung ka disla ko lak sala man bi dan langi ge faja pot ne ba se malakan thi ba le ge faja ada sanggo le re nhau đu phần nằm qua đây tặng khai chân rồi bây giờ rồi mà tiêm cả khát lên xe ngoài coi sẽ đi mi cái lạc thế thằng ấy vẫn chỉ đi mi em lại sẽ đi mi cho cái lạc thế nhưng chừng nọ gari tháo quất bây giờ ticket lâu đi hoặc cái lạc gari tháo quất tặng ticket lâu đi Makin lạc pagi dia. Amat le jim san bami yang berapa kasih dia. Ada hujan lem ya. Ada orang. Ising 1 liter. Nak pujar eh. Gari melak mal eh. Mesti tu makan deh ramai. Makan mui mesti mah. 20% di kakak le. Udah marjing kubangge silam mi la ka daw ne mata ke je mi songe mi chana daw ma la ka si fa jani thang hai chun jale thang hai jan de 20% dim chana bang ga yo da wat le si ching jing thang de jara nungai ka me 자 설로라 가지고 닭설로라 가지고 나 호망다 한 비바 실험 비지 살라게 되는 거야 그러더니 자 소음이 일단 내와네 봐 홍람 비지 세 오늘 하다 비다 버전이 또 왜 농을 살게 시트나 피엠 총에 마카레라 나가다 보면 옛날 쓰면 까리까리 아마인 또 보나 하이버도 어떤 좀 사나 보면 여기다 시다 그 놈 생각매 까리 어디잖아 생활 했다고 하라가 아니 지금 어떤 좀게 갖다 깎아 봄 아가처라 아칼로라기다 마망 비디오다 여러 번이 시각할 뻔게 되면 색깔이 좀 심다 우리게 페인어도 한데 가리는 혼다래 막 하이 비우네 어떤 좀 너무 영심해 어머야 어떤 좀 저까 안 있대 영실래 어떤 좀 gym gì thôi đến tàu rồi xem nào lại đến tàu là cái gym gì đấy em nào là phải dẫn luôn nè xịt pin là vậy ni mà em cũng ra đây ngay xịt lắm mà cả là phải cái em xịt lên nó cả cắt bằng một cả cắt lên xe mà tuần tan là chúng tôi wash tàu lắm đây bên này bố nó wash tàu đó gì chẳng bây giờ phải ra tập đó em những cái chẳng bây giờ cái đi phải đấy giờ đó mà xin mua ở đây cái này em đã một cái remind tôi cái khi gì nữa hôm nào cái này tháo lắc bạ khi gì nữa tháo ra lắc bạ khi anh đi ra cái gì em cứ tăng em ghiền tabio ai thông thường horror nằm baby đó nè han tạm là bắt đầu được nè em
ꯊꯣꯛꯄꯤꯌꯣ ꯑꯣꯛꯁꯤꯖꯦꯟ ꯖꯒꯥꯅꯤ ꯃꯌꯥꯝꯅ ꯈꯤꯇꯪ ꯚꯥꯞ ꯇꯥꯕꯤꯌꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯒꯗꯤ ꯒꯣꯂꯥꯏꯗ ꯇꯦꯛꯊꯔꯛꯇꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯈꯪꯍꯧꯗꯕꯁꯨ ꯌꯥꯏ ꯇꯝꯕ ꯉꯝꯗꯦ ꯃꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯤꯇꯪ ꯌꯦꯡꯉꯒ ꯍꯣꯔꯣꯟ ꯃꯆꯥ ꯑꯃꯇꯪ ꯐꯣꯡꯕꯤꯗꯨꯅ ꯊꯧꯗꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ ꯃꯈꯥ ꯇꯥꯕ ꯃꯤꯟꯅꯔꯁꯦ ꯑꯁꯤꯅ ꯃꯈꯥꯏ ꯚ꯭ꯌꯨ ꯂꯣꯏꯖꯔꯦ ꯎꯕ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯣꯏ ꯀꯨꯝꯊꯔꯛꯄꯗ ꯂꯥꯏꯠꯇ ꯑꯣꯏꯅ ꯆꯠꯆꯔꯨꯒꯦ ꯁꯤꯁꯤꯅ ꯅꯣꯏ ꯃꯥꯔꯖꯤꯡ ꯈꯨꯕꯝ ꯌꯧꯁꯜꯂꯛꯑꯦ ꯎꯕ꯭ꯔꯥ ꯁꯪꯒꯣꯜꯗꯤ ꯑꯣꯏꯔꯝꯃꯅꯤ ꯎꯆꯤꯟ ꯁꯤ ꯌꯧꯁꯜꯂꯛꯑꯦ ꯋꯥꯛꯀꯤꯡꯗꯤ ꯃꯤ ꯀꯌꯥ ꯂꯥꯛꯇꯦ ꯒꯥꯔꯤꯗꯤ ꯌꯥꯝ ꯆꯠꯂꯦ ꯑꯩꯅ ꯑꯅꯧꯕ ꯑꯃ ꯊꯦꯠꯂꯝꯃꯦ ꯀꯔꯤꯅꯣ ꯕꯣꯠꯁꯤꯅ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯑꯩꯁꯨ ꯑꯗꯨꯅ ꯌꯥꯝ ꯀꯔꯤꯅꯤ ꯍꯥꯏꯕꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯔꯤꯅꯣ ꯁꯤ ꯊꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ ꯁꯦꯝꯅ ꯃꯩ ꯐꯖꯅ ꯊꯥꯟꯕꯤꯗꯅ ꯀꯩꯅꯣ ꯇꯧꯕꯤꯗꯅ ꯅꯨꯡꯉꯥꯏꯔꯦ ꯑꯌꯨꯛ ꯀꯥꯕꯁꯨ ꯅꯨꯡꯗꯥꯡ ꯀꯥꯕꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝꯁꯤꯗ ꯗꯁꯕꯤꯟ ꯑꯝꯇꯪꯒ ꯊꯝꯕꯤꯔꯒꯗꯤꯀꯣ ꯆꯈꯥꯏꯔꯤ ꯃꯌꯥꯝꯁꯦ ꯅꯣꯡꯃꯁꯨ ꯃꯣꯠꯁꯜꯂꯛꯑꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯈꯥꯏꯕꯤꯗꯅꯕ ꯇꯧꯕꯤꯌꯨ ꯁꯣꯝꯗ ꯄꯨꯔꯒ ꯕꯣꯇꯜꯗ ꯌꯨꯝꯗ ꯄꯨꯔꯒ ꯃꯐꯝ ꯆꯥꯕ ꯖꯒꯥꯗ ꯂꯪꯊꯣꯛꯄꯤꯌꯨ ꯃꯌꯥꯝ ꯌꯧꯖꯔꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯀꯦꯀꯣ ꯃꯌꯥꯝ ꯃꯊꯛ ꯌꯧꯖꯔꯦ ꯃꯊꯛꯇ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯂꯩꯔꯝꯃꯦ ꯁꯤꯒꯤ ꯚ꯭ꯌꯨ ꯇꯥꯋꯔꯁꯦ ꯀꯥꯈꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨꯁꯤ ꯃꯌꯥꯝ ꯃꯊꯛꯇ ꯂꯩꯖꯔꯦ ꯑꯀꯣꯏꯕꯅꯤ ꯇꯥꯋꯔ ꯚ꯭ꯌꯨ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯃꯌꯥꯝ ꯁꯤꯁꯤꯅ ꯄꯣꯂꯣ ꯁꯤꯒꯤ ꯃꯈꯥꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯦꯃꯦꯔꯥꯁꯤ ꯃꯌꯥꯝ ꯊꯦꯠꯂꯦ ꯃꯅꯤꯡ ꯃꯃꯥꯡ ꯁꯤꯅ ꯚ꯭ꯌꯨ ꯄꯣꯏꯟ ꯃꯊꯛꯁꯤ ꯂꯩꯖꯔꯦ ꯁꯤꯗ ꯃꯤꯅ ꯃꯅꯨꯡꯒꯤ ꯑꯀꯣꯏꯕꯗꯨꯅꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯥꯝ ꯐꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯐꯖꯈ꯭ꯔꯦ ꯂꯣꯏꯔꯦ ꯃꯣꯟ ꯃꯆꯥ ꯚ꯭ꯌꯨ ꯄꯣꯏꯟ ꯃꯊꯛꯇ ꯂꯩꯔꯦ ꯚ꯭ꯌꯨ ꯄꯣꯏꯟꯁꯤꯗ ꯑꯃꯨꯛ ꯁꯤ ꯁꯪꯉꯣꯏ ꯀꯨꯞꯁꯟꯈ꯭ꯔꯦ ꯃꯀꯣꯛ ꯀꯛꯊꯠꯈ꯭ꯔꯦ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ ꯃꯀꯣꯛ ꯇꯠꯂ ꯇꯥ ꯂꯩꯔꯦ ꯁꯦꯝꯗ꯭ꯔꯤꯔꯥ ꯀꯩꯅꯣ ꯇꯦꯛꯈꯤꯕ ꯃꯊꯛ ꯂꯩꯔꯦ ꯌꯣꯠ ꯅꯨꯡꯗꯤ ꯈꯔ ꯄꯩꯔꯤ ꯀꯩꯅꯣ ꯈꯪꯗꯦ ꯂꯥꯏꯠꯇꯤ ꯐꯖꯕ ꯅꯨꯡꯗꯥꯡꯗ ꯅꯣꯏꯁꯤ ꯃꯊꯛ ꯚ꯭ꯌꯨ ꯄꯣꯏꯟꯁꯦ ꯌꯦꯡꯉꯨꯁꯦ ꯀꯥꯈꯠꯂꯒ ꯀꯔꯤ ꯂꯩꯒꯦꯗ ꯃꯊꯛ ꯚ꯭ꯌꯨꯗ ꯑꯝꯇ ꯀꯥꯞꯊꯔꯨꯁꯦ ꯌꯧꯔꯦ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯕꯜ ꯂꯤꯐ ꯄꯥꯜꯂꯛꯅꯕ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯁꯤ ꯂꯝꯕꯤ ꯃꯈꯣꯡꯗꯒꯤ ꯁꯤ ꯂꯥꯛꯇꯣꯏꯅꯤ ꯀꯦꯕꯜ ꯂꯤꯐꯅꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯀꯨꯝꯊꯔꯛꯑꯒ ꯃꯊꯛꯇ ꯐ꯭ꯂꯥꯏꯌꯤꯡ ꯂꯤꯐ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯥꯎꯔꯦ ꯀꯩꯅꯣꯝ ꯍꯥꯏꯈꯤꯕꯅꯦ ꯃꯈꯣꯡꯁꯦ ꯌꯦꯡꯉꯣ ꯇꯨꯔꯤꯁ ꯃꯌꯥꯝꯁꯤꯗ ꯒꯥꯔꯗꯦꯟ ꯑꯣꯏꯔꯛꯈꯤꯅꯤ ꯄꯥꯔꯛ ꯂꯥꯛꯈꯤꯅꯤ ꯒꯦꯁ ꯍꯥꯎꯁ ꯂꯩꯐꯝ ꯆꯥꯐꯝ ꯑꯥꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯃꯦꯆꯤꯟ ꯁꯧꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩ ꯁꯦꯝꯕꯨ ꯌꯥꯝ ꯁꯥꯕꯤꯕꯒꯤꯗꯃꯛꯇ ꯁꯤꯁꯤꯅ ꯚ꯭ꯌꯨ ꯄꯣꯏꯟ ꯊꯕꯛ ꯁꯨꯕ ꯃꯤ ꯀꯩ ꯂꯩꯕ ꯃꯥꯜꯂꯦ ꯀꯣ ꯋꯥꯁ ꯇꯥꯋꯔꯅꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯂꯩꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯁꯥꯔꯤꯕꯒꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯐ꯭ꯂꯥꯏꯌꯤꯡ ꯂꯤꯐꯀꯤ ꯃꯈꯣꯡꯁꯤꯗ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯁꯥꯡꯒꯅꯤ ꯃꯌꯥꯝ
ꯑꯗꯨꯅ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯁꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯑꯃꯨꯛ ꯃꯌꯥꯝ ꯍꯤꯡꯃꯤꯟꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯌꯥꯏꯐꯔꯦ ꯏꯁꯥ ꯐꯅ ꯂꯩꯔꯁꯤ